ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨ ꯑꯁꯤ ꯃꯌꯨꯝꯗ ꯃꯃꯥ ꯑꯁꯣꯟꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅ ꯅꯣꯛꯅ ꯂꯩꯕ ꯎꯕꯗꯁꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯏꯃꯨꯡꯁꯤꯡꯗ ꯄꯤꯌꯥꯏꯅꯨꯅ ꯍꯤꯒꯥꯏꯋꯥ ꯊꯥꯖꯤꯟꯗꯨꯅ ꯈꯠꯅꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨꯒꯤꯗꯤ ꯍꯔꯥꯎꯖꯕꯤ ꯂꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯅꯤ ꯑꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨ ꯑꯗꯨ ꯃꯈꯣꯏ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯃꯤ꯫ ꯂꯥ ꯃꯆꯥ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯈꯔꯁꯨ ꯍꯥꯞꯄꯤ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯣ, ꯍꯟꯗꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯔꯝꯕ ꯏꯃꯨꯡ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯀꯦ꯫ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯒꯦ ꯉꯁꯤꯗꯤ꯫ ꯑꯩꯒꯤ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤ ꯂꯥꯏꯃꯨꯗꯣ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯤꯅ ꯂꯥꯏꯔꯣꯜ ꯈꯔ ꯁꯣꯜꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯁꯣꯜꯂꯛꯄꯗꯨꯗ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯀꯣꯛ ꯏꯆꯥꯎ ꯆꯥꯎꯕ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯩ꯫ ꯀꯣꯛꯆꯥꯎꯕꯤ, ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯅꯀꯣꯛꯇꯣ ꯆꯥꯎꯔꯝꯂꯤꯗꯅ꯫ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯆꯥꯎꯔꯒ ꯀꯩꯗꯧꯔꯒꯦ? ꯀꯧꯊꯣꯛꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯅꯦ꯫ ꯅꯪꯅ ꯀꯧꯊꯣꯛꯃꯟꯗꯅ ꯑꯩꯒꯤ ꯀꯣꯛꯁꯦ ꯆꯥꯎꯔꯕꯅꯤ꯫ ꯍꯩ, ꯃꯁꯤꯒꯤ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯁꯤꯗꯤ ꯃꯁꯤꯒꯁꯨ ꯈꯨꯝꯗꯅ ꯇꯧꯔꯤ꯫ ꯆꯠꯂꯣ, ꯂꯩꯀꯥꯏꯁꯤꯗ ꯀꯔꯝꯕ ꯏꯃꯨꯡ ꯁꯦꯜ ꯄꯥꯏꯈꯠꯂꯛꯏ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯆꯣ꯫ ꯃꯗꯨ ꯍꯜꯂꯛꯂꯒꯅꯦ ꯅꯪꯒꯤ ꯁꯛ ꯊꯥꯛ ꯇꯝꯒꯗꯧꯔꯤꯕꯅꯤ꯫ ꯆꯠꯂꯣ, ꯍꯩ ꯆꯠꯂꯣꯅꯦꯍꯦ꯫ ꯆꯠꯀꯦ ꯀꯔꯤꯅꯣ? ꯁꯛ ꯊꯥꯛ ꯇꯝꯂꯛꯏꯅꯦꯅ ꯀꯕꯣꯛ ꯃꯅꯝ ꯅꯝꯊꯤꯕ ꯑꯃ ꯊꯥꯔꯛꯑꯅꯤ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯁꯤꯅ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯉꯥꯡꯗꯅ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨ ꯀꯣꯏꯟ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯌꯨꯝ ꯑꯗꯨꯗ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯅꯞꯂꯒ ꯏꯃꯨꯡꯗ ꯀꯔꯤ ꯀꯔꯤ ꯉꯥꯡꯅꯒꯦ ꯍꯥꯏꯗꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯅꯨꯄꯤ, ꯍꯟꯗꯛꯇꯤ ꯂꯪꯐꯩꯗ ꯆꯠꯂꯒ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯃꯃꯥꯡꯗ ꯑꯩꯅ ꯂꯪꯐꯩ ꯆꯠꯂꯨꯕꯒꯤ ꯁꯦꯜ ꯃꯆꯤꯠ ꯈꯔ ꯂꯩꯍꯧꯏꯗꯅ, ꯃꯗꯨ ꯍꯌꯦꯡ ꯄꯤꯔꯛꯂꯅꯤ꯫ ꯃꯗꯨ ꯍꯦꯛ ꯄꯤꯔꯛꯄꯒ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥꯕꯨꯌꯥꯏꯍꯣꯏꯒꯤ ꯂꯧꯗꯣ ꯎꯅꯅꯕ ꯇꯧꯁꯤ꯫ ꯃꯈꯣꯏꯒꯤ ꯂꯧꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯦꯛꯇ ꯎꯔꯨꯗꯣꯏꯅꯣ ꯅꯨꯄꯥ ꯅꯪꯕꯣ? ꯍꯥꯟꯅ ꯍꯥꯏꯅꯕ ꯑꯃ ꯆꯪꯗ꯭ꯔꯣ? ꯑꯩꯅ ꯍꯥꯟꯅ ꯉꯥꯡꯅꯗꯅ ꯊꯝꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯜ ꯍꯦꯛ ꯃꯔꯥꯡ ꯀꯥꯏꯕꯒ ꯂꯧꯔꯥꯛꯇꯣ ꯃꯗꯨ ꯎꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅ, ꯀꯨꯝꯁꯤꯗꯤ ꯂꯧꯗꯣ ꯐꯖꯅ ꯎꯔꯒ ꯐꯧ ꯈꯔꯁꯨ ꯇꯨꯡꯍꯧꯅꯕ꯫ ꯃꯃꯥꯡꯗ ꯑꯃ ꯎꯔꯝꯕꯗꯨꯗꯤꯅꯦ, ꯅꯣꯡꯁꯨ ꯇꯥꯈꯤꯗꯕꯅ ꯐꯧꯁꯨ ꯌꯥꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯦꯡ ꯋꯥꯟ ꯆꯥꯔꯤꯁꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯏꯁꯤꯡꯒꯗꯣ ꯐꯖꯅ ꯁꯦꯝꯂꯒ ꯊꯝꯍꯧꯗꯧꯅꯤꯀꯣ ꯅꯨꯄꯥ꯫ ꯍꯣꯏꯗ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ꯫ ꯏꯆꯥꯅꯨꯄꯤꯗꯤ ꯎꯗꯦ, ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯃꯥꯕꯣ? ꯑꯣ, ꯑꯉꯥꯡꯕꯨꯗꯤ ꯏꯃꯥꯒ ꯐꯃꯨꯡꯗ ꯂꯩꯔꯝꯒꯅꯤ꯫ ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦꯅ ꯏꯃꯥꯗ ꯄꯤꯁꯤꯜꯂꯝꯕꯅꯤ꯫ ꯊꯣꯡꯗꯣ, ꯑꯩꯁꯨ ꯃꯄꯥꯟꯗ ꯍꯛꯆꯤꯠ ꯉꯥꯏꯍꯥꯛꯇꯤ ꯂꯥꯎꯈꯤꯒꯦ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯕ ꯂꯣꯏꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯥꯏꯔꯒ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯆꯥꯛꯈꯨꯝꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯔꯤ ꯉꯥꯡꯅꯩ ꯍꯥꯏꯅ ꯃꯅꯥ ꯊꯝꯂꯒ ꯇꯥꯏ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯩꯅ ꯉꯁꯥꯏ ꯅꯥꯏꯗ꯭ꯔꯣ ꯁꯦꯜꯗꯣ ꯄꯨꯕꯤꯈꯤꯅꯨ, ꯆꯦꯡ ꯋꯥꯅꯕꯅꯦ ꯍꯥꯏꯗꯅ? ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ, ꯃꯝꯁꯨ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯀꯅꯥꯗꯒꯤꯅꯣ ꯑꯩꯅ ꯆꯦꯡ ꯍꯪꯉꯨꯗꯣꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯏꯁꯧꯗꯣ ꯑꯝꯇ ꯂꯥꯡꯒꯅꯨ ꯀꯩꯗꯧꯒꯦ? ꯄꯩꯁꯥꯗꯣ ꯑꯩꯅ ꯂꯧꯅꯤꯡꯗꯅ ꯂꯧꯕ ꯅꯠꯇꯦ, ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯂꯣꯏ ꯊꯥꯗꯣꯛꯈꯤꯕꯅꯦ ꯋꯥꯅꯦ꯫ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯊꯥꯗꯣꯛꯈꯤꯕ ꯁꯦꯜꯗꯣ ꯊꯑꯣꯏꯀꯤ ꯂꯧꯔꯒ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯊꯑꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯥꯏꯕ? ꯅꯣꯡꯃꯗ ꯌꯨꯝꯁꯤꯗ ꯁꯦꯜꯗ ꯄꯨꯁꯤꯜꯂꯛꯇꯦꯅꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯗꯒꯤ ꯄꯣꯠ ꯑꯃ ꯌꯦꯞꯄꯒ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯉꯥꯛꯇ ꯄꯨꯟꯁꯤꯜꯂꯒ ꯑꯩꯗꯤꯅꯦ, ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯦ, ꯀꯔꯤꯅꯨꯡꯒꯤ ꯀꯇꯟ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯛꯂꯝꯕꯅꯣ ꯑꯩꯕꯣ? ꯇꯥ ꯈꯝꯕ, ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯖꯔꯝꯕꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏꯗꯀꯣ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗꯕꯗꯣ꯫ ꯍꯧꯖꯤꯛꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯅ ꯅꯧ ꯌꯥꯝ ꯆꯥꯕ ꯑꯣꯏꯔꯒ ꯂꯩꯕ ꯑꯩ ꯍꯧꯖꯤꯛꯇꯅꯦ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯗ ꯑꯩꯁꯦ, ꯑꯩ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯨꯄꯤ,
ꯅꯪꯒꯤ ꯈꯝꯕꯗꯣ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯕ ꯍꯥ ꯅꯪꯒꯤ ꯈꯝꯕꯗꯨꯗ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯟꯈꯤꯒꯦ ꯍꯥꯏꯔꯕ ꯅꯪ ꯑꯩꯕꯨ ꯑꯃꯨꯛ ꯄꯥꯟꯒꯦ ꯍꯥꯏꯈ꯭ꯔꯕ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯀꯩꯅꯣ ꯅꯪꯒꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯄ ꯅꯠꯇꯦ ꯀꯩꯅꯣꯝꯃ ꯌꯥꯎꯔꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯃꯤꯒꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯁꯦꯜ ꯄꯥꯏꯕ ꯈꯝꯕꯗꯨꯅ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯝꯂꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯂꯩꯁꯤꯟꯒꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯁꯦꯝꯕꯁꯦ ꯉꯁꯤꯀꯣ ꯑꯩꯒꯤ ꯁꯥꯎꯔꯛꯇꯅ ꯅꯥꯀꯟꯗ ꯂꯩꯕ ꯆꯥꯏꯁꯦꯟꯁꯤꯅꯦ ꯊꯣꯝꯃꯛꯄꯕꯨ ꯅꯆꯥꯅꯨꯄꯥꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯔꯛꯇꯧꯕ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯆꯠꯂꯣ ꯀꯗꯥꯏꯗꯒ ꯌꯥꯝ ꯊꯨꯅꯅꯦ ꯆꯦꯡ ꯈꯔ ꯍꯪꯂꯣ ꯆꯠꯂꯣ ꯆꯦꯡ ꯍꯪꯉꯣ ꯍꯥꯏꯔꯤꯕꯁꯤ ꯏ ꯑꯩꯗꯤ ꯀꯅꯥꯗꯒꯤ ꯆꯦꯡ ꯍꯪꯗꯣꯏꯕ ꯅꯨꯄꯤ ꯅꯪꯅ ꯍꯪꯗꯅ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯖ꯭ꯋꯥꯔ ꯁꯥꯟꯅꯃꯤꯟꯅꯕ ꯃꯁꯦꯟꯗꯒꯤ ꯍꯪꯉꯧ ꯀꯩꯅꯣ ꯌꯥꯝ ꯆꯥꯟꯅꯖꯗꯥꯏꯅꯦ ꯅꯣꯡꯃ ꯍꯦꯛ ꯊꯣꯛꯍꯧꯗꯕꯗ ꯍꯪꯕꯒ ꯂꯥꯛꯇꯥꯏꯅꯦ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯄꯨꯔꯒ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯆꯤꯡ ꯂꯥꯛꯀꯅꯤ ꯍꯦ ꯅꯨꯄꯤ ꯑꯗꯨꯃꯥꯏ ꯉꯥꯡꯒꯅꯨ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯅꯪꯅ ꯉꯝꯕ ꯃꯥꯟꯈꯤꯅꯤ ꯀꯔꯤ ꯅꯪꯅ ꯉꯝꯕ ꯃꯥꯜꯂꯅꯤꯅ ꯋꯥꯒꯁꯦ ꯉꯥꯡꯗ ꯃꯈꯩ ꯐꯥꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯇꯥꯔꯦ ꯑꯩꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯡꯂꯔꯣꯏꯒꯦ ꯅꯆꯥꯅꯨꯄꯥꯅ ꯆꯥꯛ ꯍꯪꯂꯛꯂꯒ ꯀꯅꯥꯗꯒꯤꯅꯣ ꯍꯨꯔꯥꯜꯂꯒꯅꯦ ꯆꯥꯛꯇꯣ ꯑꯊꯣꯡꯕ ꯑꯃ ꯑꯗꯨꯒ ꯄꯤꯖꯧ ꯀꯅꯥꯒꯤ ꯆꯥꯛꯅ ꯂꯣꯏꯕ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯜ ꯑꯗꯨꯒ ꯄꯤꯖꯧ ꯅꯆꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯁꯤꯅ ꯉꯥꯡꯕꯁꯤꯕꯨ ꯃꯁꯤ ꯇꯞꯅ ꯉꯥꯡꯉꯨꯗꯤ ꯉꯥꯡꯗꯅ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯈꯩꯁꯤꯅ ꯇꯥꯈ꯭ꯔꯗꯤ ꯏꯀꯥꯏꯖꯩ ꯋꯥꯅꯤ ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯣꯛꯂꯔꯣꯏ ꯍꯥꯏꯔꯤꯃꯇꯗ ꯑꯩꯅ ꯐꯤ ꯈꯔ ꯁꯥꯖꯔꯒ ꯌꯨꯝꯁꯤ ꯄꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯅꯪꯅ ꯊꯕꯛ ꯁꯨꯕ꯭ꯔꯁꯨ ꯁꯨꯗꯕꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯐꯤ ꯁꯥꯕꯒꯤ ꯁꯦꯜꯗꯨꯁꯨ ꯑꯃꯨꯛ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯖ꯭ꯋꯥꯔ ꯁꯥꯟꯅ ꯊꯣꯛꯂꯤꯕ ꯑꯗꯨꯒꯁꯨ ꯋꯥ ꯇꯞꯅ ꯉꯥꯡꯉꯨ ꯏꯀꯥꯏꯖꯩ ꯀꯒꯥꯏꯗꯅ ꯅꯣꯏ ꯅꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯣ ꯍꯥ ꯅꯣꯏ ꯅꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯕ ꯁꯤ ꯑꯩꯒꯤ ꯄꯥꯕ ꯂꯩꯈꯤꯗ꯭ꯔꯕꯗ ꯑꯃꯨꯛ ꯄꯜꯂꯛꯅꯤ ꯃꯁꯦ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯩꯒꯤ ꯏꯃꯥ ꯄꯥ ꯄꯜꯂꯒ ꯅꯪ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯗꯤ ꯄꯜꯂꯒ ꯉꯥꯡꯈꯤꯗꯦꯗꯅ ꯑꯩꯒꯤ ꯄꯥꯕ ꯄꯜꯂꯤꯗꯨꯗꯤ ꯍꯥ ꯅꯪ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯥꯕ ꯄꯜꯂꯤꯗꯨꯗꯤ ꯑꯣ ꯄꯜꯂꯦ ꯀꯩꯗꯧꯔꯒꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯟꯕ ꯃꯌꯥꯏꯅ ꯃꯄꯥ ꯀꯇꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯅꯣꯏ ꯄꯥꯕꯗꯣ ꯅꯣꯏꯒꯤ ꯅꯄꯥꯗꯣ ꯑꯩꯅ ꯀꯇꯟ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯅꯣꯏ ꯄꯥꯕ ꯇꯧꯒꯦꯔꯣ ꯍꯥ ꯅꯣꯏ ꯅꯄꯥ ꯇꯧꯒꯦꯔꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯗꯤ ꯍꯤꯡꯂꯤꯌꯦ ꯂꯣꯏꯅ ꯁꯨꯅ ꯂꯩꯖꯔꯤ ꯅꯪꯒꯤꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯗꯣ ꯑꯗꯨꯅ ꯄꯟꯅꯤꯡꯈꯩ ꯄꯟꯖꯧꯅ ꯏꯅꯥꯗꯐꯥꯎ ꯍꯥꯞꯄꯤꯗꯦ ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯅ ꯑꯝꯇ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗꯒ ꯈꯨꯄꯥꯛꯅ ꯊꯥꯔꯛꯇꯅꯒꯁꯨ ꯇꯧꯏꯅꯦ ꯈꯪꯅꯤ ꯅꯪ ꯈꯨꯖꯥꯏꯁꯤꯅ ꯍꯦꯛꯇ ꯊꯣꯡꯕ ꯃꯀꯣꯛꯁꯤꯗ ꯈꯪꯕ꯭ꯔꯥꯗꯣ ꯄꯦꯟꯗꯦꯗ ꯑꯃꯨꯛꯀꯁꯨ ꯊꯣꯛꯀꯦ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯈꯠꯅꯔꯛꯄꯗꯨꯗ ꯃꯀꯣꯛꯇꯨ ꯈ꯭ꯔꯣ ꯈꯣꯠꯂꯒ ꯂꯩ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯠꯅꯔꯤꯅꯤ ꯑꯩꯅꯗꯤ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯁꯦꯜ ꯈꯔ ꯄꯥꯏꯔꯛꯄ ꯃꯥꯜꯂꯦ ꯈꯜꯂꯒ ꯆꯪꯉꯛꯏꯅꯦ ꯑꯗꯨꯒ ꯀꯣꯟ ꯀꯌꯥꯝ ꯂꯪꯅꯈ꯭ꯔꯦꯅꯦ ꯃꯈꯣꯏꯅꯤ ꯈꯠꯅꯕꯁꯤꯕꯨ ꯈꯥꯝꯕꯤꯅꯤꯡꯉꯥꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯂꯒ ꯈꯥꯝꯂꯨꯁꯤꯔꯅꯦ ꯍꯣꯏꯗ ꯑꯁꯨꯛ ꯌꯥꯝ ꯊꯤ ꯈꯠꯅꯔꯒꯕꯨ ꯍꯣꯏꯗ ꯈꯥꯝꯂꯨꯔꯒꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯍꯥꯡꯂꯒ ꯂꯩꯔꯤꯕꯗꯨꯗ ꯃꯀꯣꯛ ꯂꯤꯁꯤꯜꯂꯛꯏ ꯑꯣ ꯅꯣꯏꯒꯤ ꯅꯇꯩꯅ ꯈꯠꯅꯕꯗꯣ ꯁꯦ ꯇꯣꯛꯈꯤꯔꯣꯏꯗ꯭ꯔꯣ ꯇꯣꯛꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯨꯗꯅ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯏ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨꯅ ꯃꯌꯥꯏ ꯍꯤꯒꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯝꯕ ꯆꯥꯏꯁꯦꯟꯗꯨ ꯈꯪꯂꯒ ꯕꯨꯠꯇꯨ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯆꯣꯡꯁꯤꯜꯂꯒ ꯅꯞꯂꯒ ꯂꯩ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨꯁꯨ ꯆꯥꯏꯁꯦꯟ ꯊꯨꯝꯂꯛꯄꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯇꯨꯅ ꯇꯥꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯤꯕꯅ ꯅꯤꯛꯂꯒ ꯂꯩ ꯅꯨꯄꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯆꯠꯂꯣ ꯊꯣꯡꯅꯥꯎꯁꯦ ꯑꯝꯇ ꯂꯣꯟꯁꯤꯜꯂꯨꯁꯣ ꯆꯠꯂꯣꯏ ꯃꯤꯌꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯞꯄꯒ ꯂꯩꯔꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯕꯣ ꯏꯆꯦ ꯑꯝꯇ ꯀꯨꯝꯊꯧ ꯑꯩ ꯇꯞꯅ ꯆꯠꯂꯒ ꯊꯣꯡꯅꯥꯎꯁꯦ ꯑꯝꯇ ꯂꯣꯟꯁꯤꯜꯂꯨꯒꯦ ꯆꯥꯏꯁꯦꯟꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁ ꯍꯌꯦꯡ ꯑꯣꯏꯅ ꯈꯨꯜꯂꯁꯦ ꯑꯝꯇ ꯊꯨꯅ ꯂꯣꯟꯁꯤꯟꯈ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯊꯣꯡꯅꯥꯎꯗꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯈꯩ ꯈꯠꯅꯔꯒ ꯂꯩꯔꯝꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯆꯥꯏꯁꯦꯟꯅ ꯊꯨꯝꯂꯛꯄꯒꯤ ꯃꯔꯥꯏꯕꯛ ꯑꯄꯥꯛꯄꯗꯨ ꯄꯣꯝꯈꯠꯂꯛꯏ ꯃꯔꯥꯏꯕꯛꯇꯨ ꯅꯥꯜꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯩ ꯂꯥꯏꯕꯛꯁꯤꯁꯨ ꯂꯣꯏ ꯀꯥꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ
ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯇꯩꯒ ꯑꯝꯇ ꯌꯦꯡꯉꯣꯏ ꯍꯜꯂꯒꯦꯗ ꯑꯩ ꯑꯌꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯑꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯏ ꯄꯤꯌꯥꯏꯅꯨꯗꯨ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯎꯏꯔꯒ ꯂꯩꯔꯝꯃꯤ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨꯅ ꯄꯤꯌꯥꯏꯅꯨꯅ ꯎꯏꯔꯒ ꯂꯩꯕꯗꯨꯗ ꯃꯔꯥꯏꯕꯛꯇꯨ ꯅꯥꯜꯂꯒ ꯏꯁꯧ ꯂꯥꯡꯂꯛꯏ ꯃꯥꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯎꯏꯔꯒ ꯂꯩꯗꯅ ꯑꯁ ꯂꯥꯏꯕꯛꯁꯤꯁꯨ ꯄꯨꯝꯕ ꯍꯟꯊꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯣ ꯑꯣꯖꯥ ꯑꯃꯥꯏꯕꯤ ꯑꯩ ꯂꯥꯛꯆꯔꯦ ꯀꯅꯥ ꯀꯩꯗꯧꯔꯦꯕ ꯑꯦ ꯅꯪꯗꯤ ꯀꯅꯥꯅ ꯊꯥꯗꯣꯔꯛꯏꯕ ꯂꯩꯃꯨꯅꯣ ꯃꯁꯤꯗꯤ ꯑꯩꯒꯤꯁꯨ ꯃꯥꯜꯂꯤꯗ ꯅꯠꯇꯦ ꯅꯔꯥꯏꯕꯛꯁꯤꯅ ꯆꯤꯡꯃꯨꯛ ꯄꯣꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯩ ꯀꯣꯛꯆꯥꯎꯕꯤ ꯅꯪꯂꯅꯦ ꯑꯣ ꯑꯩꯅꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯧꯔꯤꯒꯦ ꯀꯩꯗꯧꯔꯕ ꯅꯪꯗꯤ ꯑꯩꯅ ꯊꯕꯛ ꯊꯥꯈ꯭ꯔꯒ ꯄꯣꯝꯃꯒ ꯂꯥꯛꯏꯁꯤꯅ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯀꯥꯏ ꯇꯧꯔꯒꯦꯕ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ ꯑꯣꯛꯇꯕ ꯊꯕꯛꯇꯨꯕꯣ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯅꯈꯣꯏꯗꯧꯅ ꯑꯩꯈꯣꯏꯗꯤ ꯑꯣꯛꯇꯕ ꯀꯩꯁꯨ ꯇꯧꯖꯗꯦ ꯂꯥꯏꯕꯛꯁꯤꯗꯤ ꯈꯨꯗꯤ ꯊꯤꯕꯗ ꯇꯨꯁꯤꯟꯈꯤꯕꯩꯅꯤ ꯑꯗꯨ ꯐꯔꯦ ꯀꯔꯥꯏ ꯑꯩꯒꯤ ꯆꯥꯛ ꯊꯥꯛꯇꯣ ꯄꯤꯔꯛꯑꯣ ꯍꯩ ꯑꯩꯅ ꯊꯥꯈꯤꯕ ꯊꯕꯛꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯄꯥꯎ ꯍꯥꯟꯅ ꯇꯝꯃꯨꯅꯦ ꯃꯁꯤꯗꯤ ꯃꯊꯤꯕꯣꯡ ꯆꯥꯛꯊꯥ ꯍꯥꯟꯅ ꯍꯦꯛꯇ ꯇꯧꯔꯛꯏꯅꯦ ꯑꯣ ꯂꯩꯀꯥꯏꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯃꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯎꯕꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕꯤꯅ ꯃꯍꯩ ꯇꯧꯁꯤꯜꯂꯕꯅꯤꯅ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯀꯣꯛꯆꯥꯎꯕꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯅꯠꯇꯦꯀꯣ ꯅꯪꯒꯤꯁꯦ ꯑꯣ ꯊꯥꯖꯗ꯭ꯔꯒꯅꯦ ꯆꯠꯂꯒ ꯍꯦꯛ ꯌꯦꯡꯕꯤꯔꯨꯔꯣ ꯀꯔꯥꯏꯅꯣ ꯁꯠꯄꯤꯔꯣ ꯑꯩ ꯊꯦꯡꯂꯦ ꯆꯠꯂꯦ ꯌꯥꯝ ꯀꯨꯏꯅꯒ ꯂꯩꯖꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯄꯟ ꯃꯅꯝ ꯅꯝꯊꯤꯕ ꯃꯔꯛꯁꯤꯗ ꯑꯁ ꯁꯤ ꯀꯕꯣꯛ ꯈꯔꯁꯦ ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯅꯥꯀꯣꯛꯇꯣ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯂꯣ ꯃꯅꯝ ꯅꯝꯊꯤꯔꯁꯨ ꯅꯪꯒꯤ ꯆꯥꯛ ꯊꯥꯐꯝ ꯑꯣꯏꯔꯤꯕ ꯈꯪꯂꯦꯗꯅ ꯁꯦ ꯅꯪꯒꯤ ꯆꯥꯛ ꯊꯥꯐꯝ ꯑꯩꯉꯣꯟꯗ ꯈꯛꯅꯤ ꯅꯪꯅ ꯆꯤꯟ ꯈꯨꯝꯕ ꯉꯝꯂꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯇꯩ ꯅꯪꯕꯨ ꯀꯧꯕ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕꯗꯗꯤ ꯀꯔꯤꯁꯨ ꯉꯥꯡꯕ ꯉꯝꯂꯝꯃꯣꯏꯕ ꯑꯣ ꯑꯩꯈꯣꯏꯗꯤꯅꯦ ꯑꯔꯤꯕ ꯂꯥꯏꯃꯨꯅꯤꯅ ꯀꯅꯥꯝ ꯀꯧꯕꯤꯔꯛꯇ꯭ꯔꯦ ꯑꯣꯖꯥ ꯑꯃꯥꯏꯕꯤꯅꯕꯨ ꯑꯩꯉꯣꯟꯗ ꯌꯦꯠꯇꯅ ꯑꯗꯨꯝ ꯀꯧꯔꯛꯄꯩ ꯋꯥꯅꯤ ꯀꯧꯕꯤꯔꯛꯂꯅꯁꯨ ꯌꯥꯗꯦꯅꯦ ꯄꯤꯔꯣꯁꯤ ꯀꯕꯣꯛꯇꯣ ꯀꯕꯣꯛꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯁꯤꯜꯂꯒ ꯊꯝꯂꯨꯔꯒꯦ ꯃꯅꯝ ꯑꯁꯨꯛꯌꯥꯝ ꯅꯝꯊꯤꯔꯤꯁꯤꯕꯣ ꯍꯦ ꯄꯤꯔꯤꯕ ꯆꯥꯛꯊꯥ ꯈꯔꯁꯦ ꯑꯗꯨꯝ ꯂꯧꯔꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯋꯥ ꯄꯦꯠꯇꯅ ꯂꯩꯔꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤ ꯅꯁꯝꯗꯣ ꯈꯔ ꯍꯥꯠꯂꯒ ꯂꯥꯛ ꯆꯠꯂꯣ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯣ ꯆꯠꯆꯔꯦ ꯑꯣꯖꯥ ꯑꯃꯥꯏꯕꯤꯕꯨ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤꯁꯤꯗꯤ ꯂꯩꯃꯨꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦ ꯀꯧꯔꯛꯂꯕꯅꯤꯅ ꯆꯠꯇꯕꯗꯤ ꯌꯥꯗ ꯊꯕꯛ ꯄꯤꯔꯛꯂꯕꯅꯤꯅ ꯇꯧꯗꯕꯗꯤ ꯌꯥꯗ ꯑꯁ ꯄꯦꯜꯂꯦ ꯄꯨꯟꯁꯤꯁꯦ ꯀꯕꯣꯛ ꯃꯅꯝ ꯅꯝꯊꯤꯕꯁꯤ ꯆꯥꯔꯒ ꯑꯃꯨꯛ ꯄꯣꯊꯥꯔꯨꯔꯒꯦ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯉꯥꯡꯗꯅ ꯃꯄꯜ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯁꯨ ꯃꯅꯤꯡꯊꯣꯡꯗ ꯇꯞꯅ ꯆꯪꯂꯛꯏ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯌꯦꯡꯗꯅ ꯆꯪꯂꯛꯏ ꯃꯅꯤꯡꯊꯣꯡꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯗꯨ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯖꯩ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯋꯥꯒ ꯉꯥꯡꯗꯈꯩ ꯁꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯍꯧꯖꯤꯛ ꯋꯥꯏꯗꯤ ꯂꯩꯍꯧꯗꯗꯥꯏꯅꯦ ꯃꯅꯤꯡꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯕ ꯊꯣꯛꯂꯨꯔꯤꯕ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯎꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯍꯩ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯆꯠꯂꯒ ꯀꯣꯟꯗꯤ ꯀꯗꯥꯏ ꯆꯥꯛꯈꯨꯝꯒꯤ ꯃꯩꯁꯨ ꯍꯧꯒꯠꯄ ꯎꯗꯦ ꯉꯁꯥꯏ ꯌꯥꯆꯪꯂꯛꯄꯗꯒꯤ ꯃꯅꯤꯒꯤ ꯋꯥꯄꯟꯗꯨꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯃꯍꯩ ꯑꯃꯨꯛ ꯇꯧꯁꯤꯟꯁꯤꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯈꯪꯅ ꯑꯃꯨꯛ ꯍꯪꯂꯛꯏꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯉꯥꯡꯗ꯭ꯔꯁꯨ ꯇꯥꯅꯤꯡꯗꯕꯅ ꯅꯣꯡ ꯉꯥꯝꯃꯗꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯌꯦꯠꯁꯤꯟꯅꯕꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯗꯨꯅꯤ ꯃꯁꯛꯁꯤꯒ ꯁꯣꯔ ꯆꯤꯡꯈꯩ ꯍꯦ ꯑꯔꯤꯕꯤ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯂꯩꯔꯝ ꯆꯠꯇꯨꯅꯅꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗ꯭ꯔꯤꯗꯣ ꯅꯃꯥꯏꯅ ꯉꯥꯡꯗ꯭ꯔꯗꯤ ꯅꯣꯏ ꯅꯥꯄꯥꯗꯨ ꯂꯥꯛꯂꯒ ꯉꯥꯡꯕꯤꯗꯧꯔꯤꯕ꯭ꯔꯣ ꯁꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯅꯪ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯂꯨꯅꯤ ꯑꯃꯥꯏꯕꯁꯤꯡꯅ ꯍꯦꯛꯇ ꯈꯠꯅꯔꯒꯅꯦ ꯇꯥꯟꯊꯣꯔꯛꯀꯅꯤ ꯂꯥꯛꯀꯅꯤ ꯂꯥꯏꯁꯦ ꯍꯨꯔꯥꯜꯂꯝꯃꯤꯒ ꯑꯗꯨ ꯇꯧꯔꯝꯃꯤꯒ ꯑꯗꯥ ꯇꯧꯔꯝꯃꯤꯒ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯅꯤ ꯏꯃꯥ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯣ ꯆꯥꯛ ꯊꯣꯡꯒꯦ ꯆꯥꯛ ꯂꯥꯝꯕꯩ ꯑꯣꯏꯔꯝꯃꯤ ꯉꯁꯥꯏꯒꯤ ꯉꯥꯡꯉꯤꯁꯤ ꯊꯣꯡꯉꯒꯦ ꯑꯗꯨꯒꯅꯦ ꯆꯥꯛꯇꯨ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯕꯤꯈ꯭ꯔꯣ ꯑꯁꯨꯝꯕ ꯍꯥꯏꯔꯛꯂꯕꯗꯤ ꯇꯥꯅꯤꯡꯂꯝꯂꯔꯣꯏꯅꯦ ꯅꯉꯣꯟꯗ ꯁꯦꯡꯅ ꯊꯕꯛ ꯇꯧꯋꯣ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯄꯗ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯀꯅꯤ
ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯈꯜꯂꯛꯄ ꯎꯕꯗ ꯃꯍꯩ ꯊꯥꯖꯤꯟꯗꯧꯒꯤꯗ ꯇꯧꯔꯒ ꯂꯩꯔꯗꯅ ꯅꯪ ꯏꯆꯥ ꯑꯣꯏꯕꯒꯤꯅꯦ ꯁꯨꯝ ꯊꯝꯂꯕꯅꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯃꯣꯟꯅ ꯅꯝꯃꯒꯅꯦ ꯍꯥꯠꯇꯣꯛꯈ꯭ꯔꯗꯧꯅꯤ ꯅꯪ ꯍꯩꯅꯗꯦꯍꯦ ꯁꯤꯕꯨ ꯋꯥꯅꯤꯅ ꯉꯥꯡꯁꯤꯕꯨ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯆꯥꯅ ꯋꯥꯁꯨꯅꯦ ꯈꯔ ꯉꯥꯡꯉꯣꯏ ꯃꯥ ꯐꯤꯕꯝꯁꯤꯒ ꯃꯊꯟꯇ ꯐꯥꯎ ꯂꯦꯞꯆꯕ ꯉꯝꯗꯦꯗꯨꯒ ꯍꯥꯠꯄ ꯀꯥꯏ ꯀꯤꯗꯨꯝ ꯀꯤꯖꯩꯅ ꯁꯛꯇꯣ ꯌꯦꯡꯒꯅꯨꯀꯣ ꯅꯃꯤꯀꯥꯗꯣꯏ ꯃꯥ ꯍꯩꯅꯗꯦ ꯑꯩ ꯅꯪꯒꯤ ꯂꯩꯃꯨ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯈꯨꯠ ꯌꯥꯎꯗꯕꯁꯤꯡꯗꯨꯗꯤ ꯀꯤꯗ꯭ꯔꯒ ꯑꯩꯒꯤ ꯁꯛꯁꯦ ꯀꯤꯔꯤꯅꯤꯅꯦ ꯍꯥ ꯌꯥꯝꯅ ꯀꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯅꯪꯗꯤ ꯏꯃꯥ ꯀꯣꯟꯕꯤꯌꯨꯔꯣ ꯌꯥꯝ ꯀꯤꯔꯒꯅ ꯍꯥ ꯏꯁꯥꯕꯨ ꯌꯥꯝ ꯀꯤꯔꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯁꯤ ꯀꯩꯗꯧꯔꯒꯦ ꯁꯤꯕꯨ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯆꯥꯛꯁꯦ ꯊꯣꯡꯒꯠꯄ ꯍꯧꯔꯒꯕꯅꯦ ꯑꯩꯁꯦ ꯊꯣꯡꯒꯠꯄ ꯍꯧꯔꯕ ꯍꯣꯔꯦꯟ ꯂꯣꯏꯔꯒꯅꯦ ꯀꯧꯔꯒꯦ ꯆꯠꯂꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯒ ꯂꯩꯔꯨꯔꯕ ꯉꯥꯡꯕꯗ ꯋꯥꯔꯝꯕꯅꯤ ꯃꯁꯤꯒꯤ ꯑꯔꯤꯕꯤꯁꯤꯗꯤ ꯉꯥꯡꯂꯕꯁꯨ ꯂꯧꯗꯦ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯁꯦ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯉꯣ ꯍꯤꯟꯖꯥꯡꯒ ꯍꯥꯎꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯥꯕꯤꯔꯣꯏꯗꯧꯅꯤ ꯑꯣ ꯆꯥꯗ꯭ꯔꯒꯅꯤ ꯍꯦꯛ ꯇꯣꯛꯑꯣ ꯆꯥꯛ ꯈꯔ ꯂꯥꯝꯃꯒ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯂꯒ ꯑꯩꯕꯨ ꯀꯣꯠ ꯀꯣꯠꯇꯅ ꯉꯥꯡꯕ ꯂꯥꯝꯗ꯭ꯔꯒꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯉꯥꯡꯒꯗꯧ ꯃꯇꯝꯗꯅ ꯉꯥꯡꯕꯤꯍꯧꯗ꯭ꯔꯒ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯟꯅꯗꯤ ꯃꯥꯅꯕꯨ ꯂꯥꯏ ꯌꯥꯎꯏꯅꯦ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅ ꯂꯩꯕꯗꯨꯕꯨ ꯃꯥꯒꯤꯗꯤ ꯅꯨꯄꯥꯒꯅ ꯁꯤꯈ꯭ꯔꯕꯅꯤꯅ ꯀꯜꯂꯛꯇꯅ ꯑꯩꯉꯣꯟꯁꯤꯗ ꯃꯍꯩ ꯇꯧꯁꯤꯜꯂꯨ ꯑꯗꯥ ꯇꯧꯁꯤꯜꯂꯨ ꯏꯟꯁꯤꯜꯂꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯁꯤꯔꯝꯗꯥꯏꯁꯤꯗ ꯑꯩꯕꯨ ꯋꯥꯔꯛ ꯆꯠꯂꯣ ꯑꯁꯥꯏꯗ ꯂꯨꯝꯃꯒꯁꯨ ꯇꯥꯔꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯒ ꯄꯤꯌꯥꯏꯅꯨꯅ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯉꯥꯡꯕꯗꯨꯗ ꯀꯔꯤ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗꯒꯤ ꯂꯨꯝꯂꯒ ꯇꯥꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯅꯍꯥꯟꯅ ꯐꯔꯝꯃꯗꯤ ꯑꯩꯁꯨ ꯅꯍꯥꯟꯅꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯝꯃꯅꯤ ꯃꯥꯅ ꯏꯟꯁꯤꯟꯗꯅ ꯑꯩꯁꯦ ꯅꯝꯗꯅ ꯂꯤꯔꯒ ꯂꯩꯍꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯑꯔꯤꯕꯤ ꯂꯥꯏ ꯁꯥꯟꯅꯕꯤ ꯍꯥꯏꯅ ꯃꯤꯡ ꯆꯠꯂꯦ ꯑꯩꯁꯨꯅꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯗꯅ ꯑꯗꯨꯝ ꯂꯥꯏ ꯊꯥꯖꯤꯟꯕꯅꯤꯗꯅ ꯁꯤꯡꯁꯤꯁꯨ ꯆꯥꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯩꯈꯨ ꯉꯥꯛꯇꯦ ꯉꯥꯏꯔꯤꯅꯤ ꯄꯤꯌꯥꯏꯅꯨꯗꯨ ꯏꯁꯧ ꯂꯥꯡꯂꯒ ꯁꯤꯡꯗꯨ ꯆꯥꯛꯅꯕ ꯍꯥꯏꯗꯅ ꯐꯨ ꯀꯥꯝꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯄꯤꯌꯥꯏꯅꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯂꯒ ꯂꯩꯀꯥꯏꯗ ꯀꯅꯥ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ ꯃꯀꯣꯛꯇꯨꯗ ꯐꯤ ꯑꯉꯧꯕ ꯑꯃꯁꯨ ꯀꯨꯞꯄꯤ ꯃꯁꯛꯇꯨ ꯎꯈꯤꯗꯅꯕ ꯍꯥꯏꯗꯅ ꯀꯟꯅꯁꯨ ꯈꯨꯝꯅꯕ ꯂꯥꯛꯅꯔꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯧ ꯅꯍꯥ ꯑꯅꯤꯈꯛ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯧ ꯑꯅꯤꯗꯨꯅꯁꯨ ꯄꯤꯌꯥꯏꯅꯨ ꯂꯥꯛꯄ ꯎꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯧ ꯑꯃꯅ ꯌꯦꯡꯉꯨꯅꯤ ꯏꯆꯦ ꯃꯁꯤꯒꯤ ꯂꯥꯏ ꯁꯥꯟꯅꯕꯤ ꯑꯔꯤꯕꯤꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯃꯥꯏꯒꯁꯨ ꯈꯨꯝꯗꯅ ꯇꯧꯖꯔꯤ ꯃꯁꯛꯁꯤꯒ ꯊꯤꯅ ꯃꯔꯣꯝ ꯊꯤꯔꯤꯕ ꯃꯁꯤꯅꯦꯅ ꯎꯇꯨꯞꯃꯨꯛ ꯍꯦꯛ ꯆꯥꯎꯒꯩ ꯍꯋꯥꯏꯖꯥꯔ ꯃꯔꯨꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯅ ꯌꯦꯡꯊꯣꯛꯄ ꯊꯣꯛꯂꯛꯏ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯃꯥꯅ ꯁꯦꯝꯖꯤꯜꯂꯛꯇꯅ ꯃꯔꯛ ꯑꯃ ꯀꯥꯡꯈꯣꯡ ꯆꯥꯏꯈꯩꯅꯦ ꯈꯠꯅꯍꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇ ꯑꯇꯣꯞꯄ ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯐꯈꯤꯕꯩ ꯋꯥꯅꯤ ꯌꯦꯡꯉꯣ ꯃꯁꯛꯁꯤꯒ ꯎꯇꯤꯟꯅ ꯁꯤꯕ ꯁꯣꯔꯥ ꯆꯤꯡꯅꯕ ꯃꯥꯟꯗ꯭ꯔꯣ ꯃꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯆꯦꯟꯁꯤꯜꯂꯒ ꯃꯁꯝꯁꯦ ꯍꯦꯛ ꯐꯣꯏꯔꯨꯕ ꯏꯆꯦ ꯇꯞꯊꯕꯤꯌꯨ ꯍꯧꯖꯤꯛꯅꯦ ꯑꯗꯨꯒꯨꯝꯕꯒ ꯇꯧꯔꯨ ꯌꯥꯄꯣꯟꯇꯦꯀꯣ ꯍꯣꯔꯦꯟ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈ꯭ꯔꯒ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯞꯄꯒ ꯃꯨꯠ ꯊꯥꯖꯤꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯃꯥꯟꯅꯔꯨꯏꯁꯤ ꯃꯥꯒꯨꯝꯕꯒ ꯃꯥꯟꯅꯕ ꯇꯜꯂꯦꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯎꯁꯤꯟꯗꯕ ꯁꯥꯔꯒ ꯆꯠꯁꯤ ꯃꯧ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯄꯤꯌꯥꯏꯅꯨꯗꯨ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯈꯔꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯝꯖꯤꯜꯂꯤ ꯐꯤꯗꯨꯅ ꯃꯃꯥꯏꯗꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈꯤꯕꯅꯤꯅ ꯃꯃꯥꯡꯗ ꯅꯨꯡ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯎꯁꯤꯟꯗꯕ ꯁꯥꯔꯒ ꯂꯥꯟꯊꯣꯛꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯃꯁꯤꯒꯤ ꯑꯔꯤꯕꯤꯁꯦ ꯇꯨꯔꯤꯉꯩꯁꯤꯗ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯑꯝꯇ ꯊꯣꯝꯍꯧꯒꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯨꯡꯗꯣ ꯍꯩ ꯄꯥꯜꯂꯤꯆꯦ ꯇꯨ ꯃꯅꯪꯒꯟꯁꯤꯗ ꯄꯥꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯖꯩ ꯑꯁ ꯂꯥꯎ ꯆꯠꯂꯁꯦ ꯍꯣꯔꯦꯟꯗꯤ ꯈꯣꯏꯁꯨ ꯂꯩꯈꯥꯝ ꯈꯔꯅꯦ ꯁꯦꯝ ꯁꯥꯎꯔꯒ ꯊꯝꯗ ꯌꯥꯔꯣꯏꯗꯣꯔꯤꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡꯅ ꯆꯤꯡꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯅ ꯄꯤꯌꯥꯏꯅꯨꯗꯨ ꯈꯨꯗꯤ ꯊꯤꯈꯤꯕꯒꯤ ꯈꯣꯡꯕꯤꯗꯨꯁꯨ ꯏ ꯊꯣꯛꯂꯤꯉꯩꯗꯨꯗ ꯃꯅꯪꯒꯟ ꯑꯗꯨꯗ ꯅꯨꯡꯅꯃꯨꯛ ꯊꯨꯝꯂꯛꯄꯗꯨꯗ ꯁꯣꯔ ꯊꯤꯡꯂꯒ ꯊꯦꯛꯇꯣꯛꯂꯒ ꯂꯩ ꯑꯩꯌꯣ ꯏꯃꯥ ꯑꯩꯁꯤ ꯑꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯪꯒꯅ ꯇꯥꯔꯛꯈꯤꯕꯗꯣ ꯑꯁ ꯁꯣꯔꯒ ꯊꯤꯡꯉꯦ ꯍꯥꯏꯕꯅꯦꯃꯤ ꯍꯧꯖꯤꯛꯀꯤ ꯃꯉꯣꯟꯅꯤꯗꯨꯅ ꯃꯤ ꯋꯥ ꯉꯥꯡꯅꯃꯟꯗꯅ ꯑꯩꯁꯦ ꯈꯨꯗꯤ ꯍꯦꯛ ꯊꯤꯕꯅꯤ ꯈꯪꯉꯅꯤ ꯍꯣꯔꯦꯟꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯁꯥ ꯂꯥꯟ ꯁꯥꯟꯒꯦ ꯈꯪꯉꯅꯤꯕ ꯑꯩꯌꯣ ꯏꯃꯥ ꯑꯁ ꯈꯣꯡꯕꯤꯁꯤꯗꯤ ꯈꯔꯒ ꯊꯤꯕꯅꯤ ꯈꯨꯗꯤ ꯊꯤꯕꯗꯤ ꯌꯥꯁꯤꯟꯈꯤꯕꯒꯤ ꯐꯤꯕꯝꯁꯤꯗꯤ ꯑꯁ ꯄꯦꯜꯂꯦꯗ ꯑꯩꯗꯤ ꯈꯪꯅꯤ ꯍꯣꯔꯦꯟꯗꯤ
ꯃꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯉꯣꯟꯅꯤꯁꯦ ꯅꯨꯡꯉꯥꯏꯅꯦꯕ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯣꯏꯗ ꯃꯉꯣꯟꯒ ꯑꯣꯏꯔꯣꯏꯕ ꯈꯪꯉꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯍꯣꯔꯦꯟ ꯂꯥꯏꯊꯧ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯨꯒꯦ ꯄꯤꯌꯥꯏꯅꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯁꯦꯛ ꯁꯦꯛꯇꯅ ꯍꯜꯂꯛꯂꯝꯃꯤ ꯄꯤꯌꯥꯏꯅꯨꯗꯨ ꯊꯣꯡꯒꯥꯜꯗ ꯁꯦꯛꯂꯒ ꯆꯪꯂꯛꯏ ꯃꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯍꯦꯛ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯁꯦꯛ ꯁꯦꯛꯇꯅ ꯆꯪꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠꯀ ꯎꯏꯁꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯤ ꯀꯅꯥꯅꯣ ꯅꯪꯗꯤ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯅꯁꯛꯇꯤ ꯑꯝꯇ ꯎꯗꯦ ꯍꯥꯏꯔꯤꯁꯤ ꯇꯥꯗꯦꯅꯦ ꯗꯥꯔꯤꯁꯤꯗꯒ ꯐꯝꯊꯈꯤ ꯍꯦ ꯀꯅꯥꯅꯣ ꯑꯩꯅꯦꯃ ꯀꯔꯤꯅꯣ ꯑꯩꯐꯥꯎ ꯈꯪꯗ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯣ ꯑꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯌꯨꯛꯁꯦ ꯆꯥꯛ ꯉꯟꯅ ꯊꯣꯡꯂꯝꯃꯦ ꯍꯥꯏꯗꯅ ꯅꯪꯗꯤ ꯆꯥꯛꯀ ꯆꯥꯗꯈꯩ ꯂꯩꯀꯥꯏꯗ ꯀꯔꯤ ꯀꯩꯗꯧꯔꯤ ꯍꯥꯏꯗꯅ ꯌꯦꯡꯕ ꯆꯠꯂꯨꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃꯅꯦ ꯉꯥꯡꯗ꯭ꯔ ꯄꯣꯠꯅꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯌꯥꯝ ꯐꯕꯤꯒ ꯁꯥꯔꯒ ꯉꯥꯡꯕꯤꯔꯛꯀꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯆꯥꯛꯀ ꯆꯥꯗꯕꯒꯤ ꯀꯣꯛꯅ ꯀꯣꯛ ꯉꯥꯎꯕꯅꯤ ꯈꯣꯡꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯥꯕꯅꯤ ꯑꯦ ꯈꯣꯡꯕꯤꯁꯤꯗꯤ ꯀꯩꯗꯧꯔꯦ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯅꯪꯒꯤ ꯈꯣꯡꯕꯤꯁꯦ ꯑꯃꯨꯛ ꯀꯥꯏꯔꯕ ꯑꯣꯟꯊꯣꯛꯅꯁꯨ ꯅꯥꯔꯝꯂꯅꯤꯗ ꯏ ꯊꯣꯛꯇꯅ ꯆꯥꯕ ꯁꯣꯛꯏꯁꯦ ꯎꯗ꯭ꯔꯣ ꯏꯃꯥ ꯅꯪꯕꯣ ꯁꯤꯗ ꯅꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯥꯔꯦ ꯅꯪꯒ ꯉꯥꯡꯅꯗꯤ ꯁꯔꯛꯄꯨꯗꯤꯅꯦ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ ꯆꯥꯛꯀꯝꯗ ꯆꯥꯊꯣꯛꯈꯤꯒꯦ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯗꯤ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯑꯃꯨꯛꯀ ꯃꯦꯜꯂꯒ ꯆꯥꯖꯔꯣ ꯍꯥꯎꯃꯟꯗꯅꯅꯦ ꯑꯩꯅ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯄ ꯑꯗꯨꯒꯗꯤ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅꯦꯍꯦ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯦꯜꯂꯨꯕꯅꯤ ꯃꯁꯛꯁꯤꯒ ꯅꯣꯛꯂꯤꯅꯦꯅ ꯃꯤꯕꯨ ꯃꯥꯟꯗꯦ ꯏꯃꯥꯅꯤꯅꯅꯦ ꯃꯊꯤꯕꯨꯡꯅ ꯃꯔꯣꯝ ꯂꯥꯎꯔꯤꯕ ꯐꯠꯅ ꯃꯔꯣꯝ ꯐꯠꯇ꯭ꯔꯤꯕ ꯀꯔꯤꯅꯨꯡꯒꯤ ꯄꯣꯛꯂꯝꯃꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯄꯤꯌꯥꯏꯅꯨ ꯏꯃꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈꯤ ꯃꯃꯥꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯄꯤꯌꯥꯏꯅꯨ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯈꯣꯡꯗꯨꯗ ꯊꯣꯛꯂꯛꯏ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯂꯥꯗ ꯌꯥꯎꯔꯤꯕ ꯀꯕꯣꯛꯁꯤꯡꯗꯨ ꯆꯥꯏꯊꯣꯛꯏ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯛꯄꯗ ꯂꯩꯃꯨ ꯈꯔ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯄꯥꯏꯁꯤꯜꯂꯛꯏ ꯆꯥꯏꯊꯣꯛꯂꯤꯕ ꯀꯕꯣꯛꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯟꯅ ꯃꯨꯟꯅꯗꯅ ꯆꯥꯔꯤ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ ꯆꯥꯎ ꯆꯥꯎ ꯃꯁꯛꯁꯤꯡꯁꯤ ꯇꯧꯔꯤꯁꯤꯡꯁꯤ ꯍꯩ ꯇꯞꯅ ꯆꯥꯎꯅꯦ ꯑꯁ ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨꯁꯤꯅ ꯃꯨꯜꯂꯒ ꯆꯥꯔꯤꯁꯤꯕꯨ ꯃꯤꯒꯤ ꯈꯔ ꯈꯥꯛꯎꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯕ ꯂꯣꯏꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯣ ꯋꯥ ꯍꯥꯏꯒꯦ ꯂꯥꯛꯑꯣꯗꯤ ꯀꯣꯛ ꯂꯥꯛꯑꯣꯗꯅ ꯄꯤꯌꯥꯏꯅꯨ ꯂꯥꯎꯔꯛꯄꯗꯒꯤ ꯂꯥꯏꯃꯨꯁꯤꯡꯗꯨ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯏ ꯄꯤꯌꯥꯏꯅꯨꯅ ꯂꯥꯏꯃꯨꯁꯤꯡꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯄꯤꯛꯄ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯀꯧꯔꯛꯏ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯁꯤ ꯊꯣꯛꯂꯛ ꯂꯥꯛꯑꯣ ꯁꯤꯗ ꯐꯝ ꯑꯃꯒ ꯈꯟꯈꯤꯒꯦ ꯃꯃꯤꯠ ꯌꯥꯎꯗꯕꯤ ꯅꯪ ꯁꯤ ꯊꯣꯛꯂꯛꯑꯣ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯛꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯅꯣꯏ ꯑꯇꯩꯗꯤ ꯍꯟꯈ꯭ꯔꯣ ꯀꯣꯟꯅ ꯑꯃꯨꯛꯅꯦ ꯅꯣꯏꯒꯤ ꯊꯕꯛ ꯄꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯍꯟꯈ꯭ꯔꯣ ꯋꯥꯏ ꯆꯤꯜꯂꯤ ꯂꯥꯏꯃꯨ ꯑꯇꯩꯁꯤꯡꯗꯨ ꯃꯩꯈꯨ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯃꯨ ꯄꯤꯛꯇ꯭ꯔꯨꯒ ꯃꯃꯤꯠ ꯌꯥꯎꯗꯕꯤꯒꯗꯨ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯃꯃꯤꯠ ꯌꯥꯎꯗꯕꯤ ꯅꯪꯅ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯣ ꯊꯣꯡꯒꯥꯟ 3 ꯁꯨꯕꯒꯤ ꯌꯨꯝꯗꯣ ꯑꯗꯨꯗ ꯆꯠꯂꯒ ꯃꯇꯥꯡ ꯇꯥꯅ ꯌꯦꯡꯂꯒ ꯇꯝꯅꯔꯝ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯅꯪꯅ ꯃꯈꯥꯔꯣꯝꯗ ꯆꯠꯂꯣ ꯃꯈꯥ ꯊꯪꯕꯗ ꯁꯨꯝ ꯆꯠꯂꯒ 2 ꯁꯨꯕ ꯊꯣꯡꯒꯥꯜꯒꯤ ꯌꯨꯝꯗꯣ ꯑꯗꯨꯗ ꯇꯝꯅꯔꯝ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ ꯇꯝꯅꯔꯝꯂꯒ ꯑꯗꯨꯝ ꯅꯈꯣꯏꯒꯤ ꯂꯩꯐꯝꯗꯅꯦ ꯍꯟꯈ꯭ꯔꯣꯀꯣ ꯁꯣꯁꯣ ꯇꯝꯅꯖꯔꯨꯔꯣ ꯂꯥꯏꯃꯨ ꯑꯅꯤꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯈꯤꯔꯝꯃꯤ ꯃꯃꯤꯠ ꯌꯥꯎꯗꯕꯤ ꯂꯥꯏꯃꯨꯗꯨ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯄ ꯌꯨꯝꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯏ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯩ ꯁꯣꯝꯗ ꯄꯤꯛꯇ꯭ꯔꯨ ꯂꯥꯏꯃꯨꯗꯨꯁꯨ ꯄꯤꯌꯥꯏꯅꯨꯅ ꯊꯥꯛꯂꯛꯄ ꯌꯨꯝꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡꯗ ꯅꯞꯂꯒ ꯂꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯤꯔꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯌꯥꯏ ꯀꯥꯗꯨ ꯆꯦꯜꯂꯒ ꯁꯥꯟꯅꯔꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯉꯛꯇ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯁꯥꯟꯅꯧ ꯀꯩꯗꯧꯔꯒꯦ ꯀꯣꯏꯆꯦꯜ ꯆꯦꯜꯂꯗꯅ ꯀꯣꯛꯄꯨ ꯉꯥꯎꯏꯅꯦ ꯅꯨꯄꯥꯗꯨꯅ ꯅꯪꯁꯨꯅꯦ ꯋꯥ ꯉꯥꯡꯂꯒ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯟꯁꯥꯡꯁꯦ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯆꯥꯛꯇꯦꯅ ꯂꯣꯏꯁꯤꯜꯂꯕꯅꯤ ꯀꯔꯤꯅꯣ ꯉꯁꯤꯈꯛ ꯊꯣꯡꯕꯗꯨꯗ ꯑꯗꯨꯌꯥꯝ ꯉꯥꯡꯉꯤꯗꯨꯕꯣ ꯊꯣꯡꯉꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯩꯕꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯀꯔꯥꯏꯗꯅꯣ ꯊꯝꯈꯤꯕꯗꯨꯕꯣ ꯅꯨꯄꯥ ꯇꯥꯕ꯭ꯔꯥ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯑꯩꯅ ꯊꯝꯈꯤꯕꯗꯣ ꯅꯪ ꯎꯕ꯭ꯔꯣ ꯑꯩꯒꯤ ꯊꯝꯐꯝꯗ ꯂꯩꯔꯝꯗ꯭ꯔꯦꯕ ꯀꯔꯥꯏ ꯊꯝꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯋꯥꯅꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯩ ꯆꯥꯛꯈꯨꯝꯒꯤ ꯁꯒꯥꯏ ꯃꯊꯛꯁꯤꯗ ꯌꯥꯜꯂꯤꯁꯤ ꯅꯠꯇꯕ꯭ꯔꯅꯦ ꯀꯗꯥꯏ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗꯅ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯁꯤꯗ ꯌꯥꯜꯂꯒ ꯊꯝꯂꯝꯕꯅꯤ ꯀꯔꯤꯃꯨꯛ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯁꯤꯃꯨꯛ ꯊꯤꯔꯤꯁꯤꯕꯣ ꯑꯣ ꯉꯁꯥꯏꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯕꯦꯝꯍꯜꯒ ꯏꯕꯥꯅꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯕ ꯆꯠꯂꯨꯕꯅꯤ ꯂꯝꯕꯤꯗ ꯄꯤꯌꯥꯏꯅꯨ ꯍꯥꯏꯕꯤ ꯂꯥꯏ ꯁꯥꯟꯅꯕꯤ ꯂꯩꯁꯥꯕꯤ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤꯗꯣ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯕ
ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯆꯠꯂꯨꯔꯦ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯤꯜꯂꯤ ꯏꯆꯦ ꯏꯕꯦꯝꯍꯜꯅ ꯃꯤꯅ ꯇꯨꯔꯤꯉꯩꯗꯨꯗꯅꯦ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯍꯦꯛ ꯊꯣꯝꯂꯨꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯤꯔꯤꯁꯤ ꯃꯄꯥꯟꯗ ꯐꯛꯂꯥꯡ ꯃꯅꯥꯛꯇ ꯅꯞꯂꯒ ꯂꯩꯔꯤꯕ ꯂꯩꯃꯨ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯍꯩꯁ ꯃꯈꯣꯏꯒꯤꯁꯦ ꯑꯩꯅ ꯍꯩꯅꯗꯕ ꯃꯅꯝ ꯅꯝꯊꯤꯕꯗꯣ ꯊꯥꯔꯛꯀꯗꯧꯔꯤ ꯃꯥꯜꯂꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯇꯝꯅꯕꯁꯨ ꯑꯝꯇ ꯍꯧꯗ꯭ꯔꯤ ꯑꯣꯖꯥ ꯑꯃꯥꯏꯕꯤꯗꯨꯅ ꯁꯨꯃꯥꯏꯅ ꯍꯜꯂꯛꯑꯗꯤ ꯃꯊꯪꯃꯨꯛ ꯊꯦꯡꯅꯕꯗ ꯁꯣꯏꯗꯅ ꯉꯥꯡꯉꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡꯁꯦ ꯍꯦꯛꯇ ꯊꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯃꯨ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯁꯥꯐꯨ ꯀꯟꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯤꯠ ꯌꯦꯡꯅꯔꯒ ꯂꯩ ꯅꯨꯄꯥ ꯁꯣꯏꯗ꯭ꯔꯦ ꯑꯔꯤꯕꯤꯗꯨꯅ ꯕꯨꯠ ꯊꯥꯖꯤꯜꯂꯝꯕꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯝꯕꯤꯗꯣ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯑꯝꯇ ꯊꯤꯔꯣꯝꯃꯤ ꯁꯠ ꯇꯥꯅꯕ ꯇꯧꯁꯦꯃꯤ ꯅꯪꯕꯣ ꯑꯁ ꯃꯁꯤꯁꯨ ꯀꯤꯒꯟꯈ꯭ꯔꯦ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥ ꯊꯣꯡꯊꯤꯂꯩꯁꯦ ꯍꯥꯟꯅ ꯋꯥ ꯍꯪꯒꯗꯧꯅꯤ ꯍꯩ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯡꯊꯤꯂꯩꯁꯤꯕꯣ ꯑꯗꯨꯁꯨ ꯃꯅꯤꯡꯊꯣꯡꯗ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯤꯅꯣ ꯃꯄꯥꯟꯗꯒꯤ ꯄꯤꯛꯇ꯭ꯔꯨꯗꯨ ꯑꯃꯨꯛ ꯁꯥꯐꯨ ꯀꯟꯅ ꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯏ ꯐꯛꯂꯥꯡ ꯑꯗꯨꯗꯁꯨ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯤ ꯏꯍꯤ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯁꯦ ꯂꯣꯏ ꯈꯣꯠꯇꯠꯀꯦ ꯈꯛꯅꯤ ꯊꯣꯡꯁꯦ ꯑꯃꯨꯛꯀ ꯀꯥꯎꯒꯦ ꯏꯌꯥ ꯈꯪꯂꯔꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟ ꯁꯥꯟꯅꯒꯦ ꯀꯨꯏꯔꯦ ꯁꯨꯃꯥꯏ ꯁꯥꯟꯅꯗꯕ ꯂꯥꯏꯃꯨ ꯄꯤꯛꯇ꯭ꯔꯨꯗꯨ ꯌꯨꯝ ꯃꯊꯛꯇ ꯐꯠꯂꯥꯎꯅ ꯆꯣꯡꯈꯠꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯁꯥꯟꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯤꯔꯝꯃꯤ ꯊꯧꯅꯥ ꯐꯅ ꯂꯥꯎꯔꯕ ꯅꯨꯄꯥꯗꯨꯁꯨ ꯀꯤꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯅꯞꯁꯤꯜꯂꯒ ꯂꯩ ꯃꯌꯥꯏ ꯀꯥꯗꯨ ꯁꯥꯟꯅꯔꯤꯕ ꯃꯆꯥꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯥ ꯕꯕꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯊꯛꯇ ꯃꯤꯅꯨ ꯃꯌꯥꯝ ꯆꯦꯜꯂꯤ ꯌꯨꯝꯁꯤ ꯇꯤꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯥꯕ ꯍꯩ ꯁꯤꯗ ꯂꯥꯎꯅꯦ ꯃꯤꯅꯨ ꯅꯠꯇꯦꯅꯦ ꯕꯨꯠꯅꯤꯅꯦ ꯅꯨꯄꯥ ꯅꯪꯕꯨ ꯀꯝꯕꯤꯗꯣ ꯀꯔꯥꯏ ꯂꯩꯒꯦ ꯑꯝꯇ ꯊꯤꯔꯣ ꯋꯥꯅꯦ ꯑꯁ ꯃꯁꯤꯗ ꯍꯥꯏꯕꯅ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯅꯞꯁꯤꯜꯂ ꯂꯩꯔꯤꯁꯤ ꯍꯟꯗꯣꯛꯁꯦ ꯀꯝꯕꯤꯗꯨꯕꯨ ꯀꯔꯥꯏꯗ ꯁꯤꯗ ꯂꯩꯔꯦ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯂꯥꯏꯃꯨ ꯄꯤꯛꯇ꯭ꯔꯨꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯕꯒꯤ ꯃꯅꯝꯗꯨ ꯅꯝꯂꯛꯄꯗ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯌꯨꯝ ꯃꯊꯛꯇꯒꯤ ꯑꯣꯟꯊꯔꯛꯏ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯒ ꯇꯥꯔꯒ ꯂꯩ ꯑꯁ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯁꯤꯗꯤ ꯉꯁꯥꯏꯅ ꯁꯤꯁꯦ ꯊꯥꯔꯛꯀꯅꯤꯁꯤ ꯈꯪꯂꯕꯅꯤꯅ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯈꯔ ꯇꯝꯅꯔꯝꯂꯕꯁꯤꯕꯨ ꯍꯣꯏ ꯃꯥ ꯑꯩ ꯉꯝꯗ꯭ꯔꯦ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯈ꯭ꯔꯦ ꯑꯩ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯀꯣꯛ ꯉꯥꯎꯔꯒ ꯄꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯗꯨꯗ ꯑꯃꯨꯛꯁꯨ ꯊꯣꯝꯖꯤꯜꯂꯤ ꯎꯆꯤꯟ ꯑꯁꯤꯅ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯃꯃꯤꯠ ꯌꯥꯎꯗꯕꯤ ꯂꯩꯃꯨ ꯑꯗꯨ ꯌꯨꯝ ꯃꯊꯛꯇ ꯇꯣꯡꯂꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯏꯕꯦꯝꯍꯜꯗꯨ ꯃꯅꯤꯡꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯄꯥꯏꯊꯔꯛꯂꯒ ꯏꯕꯦꯝꯍꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩ ꯏꯕꯦꯝꯍꯜ ꯈꯨꯖꯥꯝ ꯑꯗꯨ ꯍꯩꯗꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯑꯣ ꯃꯁꯛ ꯐꯖꯕꯤ ꯃꯧ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯈꯤꯇ ꯆꯥꯖꯒꯦꯗꯅ ꯏꯕꯦꯝꯍꯜꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯣ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯎ ꯍꯥꯏꯕ꯭ꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨꯀꯣ ꯑꯔꯦꯝꯕꯗ ꯂꯣꯏ ꯁꯤꯅꯤꯍꯦ ꯅꯣꯏ ꯏꯁ ꯌꯥꯝ ꯁꯥꯊꯤꯕꯒ ꯃꯥꯜꯂꯦ ꯃꯁꯛꯅꯤꯅ ꯊꯤꯔꯤ ꯈꯨꯊꯤꯁꯤꯒ ꯑꯩ ꯑꯣꯏꯅ ꯈꯪꯗꯅ ꯁꯤꯗꯨꯝ ꯁꯤꯅꯤꯅꯦ ꯑꯩꯗꯤ ꯁꯤꯕ ꯌꯥꯔꯣꯏꯀꯣ ꯀꯥꯎꯗꯨꯝ ꯀꯥꯎꯋꯦ ꯑꯃꯨꯛ ꯆꯪꯈꯤꯗꯧꯔꯦ ꯂꯩꯇꯨꯝꯁꯤꯅ ꯍꯦꯛꯇ ꯊꯣꯝꯒꯦ ꯏꯕꯦꯝꯍꯜꯗꯣ ꯑꯃꯨꯛ ꯆꯠꯀꯦꯅ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯂꯩꯇꯨꯝꯗ ꯑꯃꯨꯛ ꯊꯣꯡꯂꯛꯄꯗꯨꯗ ꯁꯥꯎꯅ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯤꯠ ꯌꯥꯎꯗꯕꯤ ꯂꯥꯏꯃꯨꯗꯨ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯦꯝꯍꯜ ꯄꯥꯏꯔꯝꯕ ꯀꯣꯝꯄꯥꯛ ꯑꯗꯨ ꯃꯃꯤꯠ ꯌꯥꯎꯗꯕꯤ ꯂꯥꯏꯃꯨꯗꯨ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯀꯣꯝꯄꯥꯛꯅ ꯊꯨꯝꯂꯛꯄꯗꯨꯗ ꯃꯅꯥꯇꯣꯟꯗꯨ ꯄꯥꯛꯁꯤꯜꯂꯝꯃꯤ ꯑꯁ ꯅꯥꯇꯣꯟꯁꯦ ꯑꯃꯨꯛ ꯄꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯩꯌꯣ ꯊꯦꯡꯕ ꯌꯥꯗꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡꯁꯤꯗ ꯗꯨꯞ ꯗꯨꯞ ꯀꯥꯎꯒꯦ ꯏꯕꯦꯝꯍꯜꯗꯨ ꯄꯥꯈꯠꯅ ꯆꯥꯛꯈꯨꯝꯗ ꯂꯦꯞꯂꯒ ꯂꯩ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯨ ꯇꯞꯅ ꯐꯥꯖꯤꯟꯖꯩ ꯃꯥꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯗꯨ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯐꯛꯂꯥꯡꯗꯨ ꯗꯨꯞ ꯗꯨꯞ ꯂꯥꯎꯅ ꯀꯥꯎꯔꯛꯏ ꯏꯕꯦꯝꯍꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯛꯏ ꯅꯨꯄꯥ ꯅꯨꯄꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯏꯃꯦ ꯍꯣꯏ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯝꯅꯔꯛꯑꯦ ꯍꯧꯖꯤꯛꯅ
ꯖꯒꯣꯏ ꯁꯥꯕꯤ ꯑꯃ ꯎꯈꯤꯕꯗꯨꯁꯨ ꯕꯨꯠ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣ ꯇꯥꯔꯣ ꯂꯥꯛꯑꯣ ꯐꯛꯂꯥꯡꯁꯦ ꯂꯣꯏꯅ ꯀꯦꯜꯂꯛꯄ ꯇꯥꯔꯦ ꯍꯥꯏ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤꯁꯤꯕꯣ ꯉꯁꯥꯏꯗꯣ ꯂꯥꯏ ꯁꯥꯟꯅꯕꯤ ꯑꯔꯤꯕꯤꯗꯣ ꯊꯦꯡꯅꯔꯛꯄꯅꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯅ ꯅꯨꯡꯅꯁꯨ ꯊꯣꯝꯂꯨꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯄꯥꯁꯤꯗꯤ ꯍꯩ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯤꯒꯤ ꯂꯥꯏ ꯁꯥꯟꯅꯕꯤꯗꯨꯗ ꯅꯨꯡꯅ ꯊꯣꯝꯂꯨꯔꯤꯕ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯩꯈꯤꯗꯥꯏ ꯃꯗꯨ ꯊꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯐꯛꯂꯥꯡꯁꯦ ꯂꯣꯏꯅ ꯀꯤꯟꯊꯔꯛꯄ ꯇꯥꯔꯦ ꯏꯕꯦꯝꯍꯜꯒꯤ ꯅꯨꯄꯥꯗꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯌꯥꯜꯂꯒ ꯊꯝꯂꯤꯕꯗꯨ ꯎꯔꯛꯇꯨꯅ ꯊꯥꯒꯠꯄ ꯍꯧꯔꯛꯏ ꯃꯅꯝꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ ꯃꯅꯥꯇꯣꯟꯗꯨ ꯃꯦꯜꯂꯒ ꯐꯛꯂꯥꯡꯗꯨꯗ ꯑꯃꯨꯛ ꯀꯥꯎ ꯃꯅꯤꯡꯊꯣꯡꯗꯨꯗ ꯑꯃꯨꯛ ꯀꯥꯎ ꯇꯧꯔꯒ ꯂꯩꯔꯤ ꯏꯕꯦꯝꯍꯜꯒꯤ ꯅꯨꯄꯥꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯃꯅꯤꯡꯗ ꯊꯝꯂꯛꯏ ꯂꯥꯏꯃꯨꯗꯨꯁꯨ ꯐꯛꯂꯥꯡꯗ ꯀꯥꯎꯔꯒ ꯊꯣꯡꯗ ꯑꯃꯨꯛ ꯀꯥꯎꯒꯦꯅ ꯆꯪꯉꯛꯄꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯩꯔꯝꯕꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯎꯔꯒ ꯀꯣꯏꯄꯥꯏ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯀꯣꯛ ꯉꯥꯎꯔꯒ ꯄꯥꯏꯔꯛꯄꯗꯨꯗ ꯊꯣꯡꯒꯥꯜꯒꯤ ꯁꯝꯕꯜꯗꯨꯗ ꯄꯜꯂꯒ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯀꯣꯛꯁꯤ ꯍꯨꯔꯨ ꯍꯨꯔꯨ ꯉꯥꯎꯈ꯭ꯔꯦꯃꯤ ꯇꯤꯡꯈꯪ ꯃꯔꯛꯁꯤꯗ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯦꯅꯦ ꯇꯧꯔꯤꯁꯦ ꯐꯥꯔꯣꯏꯗꯧꯔꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯊꯪ ꯊꯦꯡꯅꯕꯗ ꯍꯪꯉꯛꯑꯅꯤ ꯀꯔꯤ ꯇꯧꯔꯝꯕ ꯑꯗꯨ ꯇꯧꯔꯝꯕꯅ ꯄꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯇꯞꯅ ꯑꯝꯇ ꯍꯧꯒꯠꯀꯦ ꯇꯤꯡꯈꯪꯁꯤꯡꯁꯤꯁꯨ ꯌꯥꯝ ꯊꯤꯟꯖꯅꯤꯡꯈ꯭ꯔꯕꯣꯠꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯝꯅꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯀꯣꯝꯄꯥꯛꯅ ꯈꯔ ꯊꯣꯝꯃꯛ ꯂꯥꯏꯃꯨꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ ꯁꯣꯝꯗ ꯑꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯈꯛꯇ ꯊꯣꯡꯂꯒ ꯐꯖꯅ ꯆꯥꯊꯣꯛꯂꯒ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨ ꯃꯥꯅ ꯑꯀꯤ ꯑꯈꯪ ꯑꯋꯥꯕ ꯀꯌꯥꯁꯨ ꯇꯥꯍꯜꯂꯝꯃꯤ ꯅꯣꯡꯃꯗꯤ ꯑꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯑꯅꯧꯕ ꯃꯤ ꯍꯣꯡꯂꯛꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯁꯨ ꯌꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯁꯨ ꯄꯤꯌꯥꯏꯅꯨꯅ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯄꯤꯌꯥꯏꯅꯨꯅ ꯗꯥꯔꯤꯗꯨꯗ ꯂꯦꯞꯂꯒ ꯅꯥꯀꯟꯒꯤ ꯌꯨꯝꯗ ꯆꯦꯞꯊ ꯌꯦꯡꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯨꯝꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨꯅꯁꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯉꯣꯟꯗ ꯂꯦꯞꯂꯒ ꯄꯤꯌꯥꯏꯅꯨꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯅꯩ ꯇꯥꯕ꯭ꯔꯥ ꯃꯈꯣꯏ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯖꯥꯠꯂꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯦꯞꯊ ꯌꯦꯡꯉꯤꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯋꯥꯈꯜ ꯈꯔ ꯆꯣꯏꯕꯖꯥꯠꯂꯣ ꯁꯤꯕꯣ ꯈꯪꯗꯦꯅꯦ ꯌꯨꯝꯗꯒꯤ ꯊꯣꯛꯄꯁꯨ ꯀꯌꯥ ꯎꯗꯦ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯁꯛꯁꯤ ꯌꯦꯡꯉꯨꯅꯦ ꯏꯊꯤ ꯊꯤꯔꯗꯅ ꯃꯃꯥꯏꯁꯤꯁꯨ ꯇꯥꯗꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯔꯤꯗꯀꯣ ꯃꯁꯝꯒꯁꯤꯅ ꯈꯨꯐꯥ ꯑꯃ ꯐꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯋꯥꯈꯜ ꯆꯣꯏꯕꯤꯒ ꯃꯊꯟꯗꯒ ꯂꯩꯕ ꯖꯥꯠꯂꯣ ꯁꯤꯕꯣ ꯂꯩꯀꯥꯏ ꯃꯤꯅꯒ ꯑꯝꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯆꯥꯊꯛ ꯈꯔ ꯄꯨꯔꯒ ꯄꯤꯕꯤꯔꯨꯁꯤꯔꯥ ꯑꯗꯨꯒ ꯕꯣꯔꯁꯨ ꯅꯤꯔꯛꯁꯦ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯆꯣꯏꯕꯤꯗꯒꯤ ꯕꯣꯔ ꯅꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯊꯨꯡꯉꯦꯅ ꯍꯥꯏꯅꯕꯅꯤ ꯏꯍꯦꯔꯥ ꯅꯨꯄꯤ ꯅꯪꯁꯨ ꯕꯣꯔ ꯅꯤꯔꯨꯕ꯭ꯔꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯇꯅ ꯇꯣꯛꯀꯅꯤ ꯃꯃꯤ ꯈꯨꯌꯦꯛꯁꯤ ꯎꯔꯦꯅ ꯆꯨꯝꯅꯒ ꯌꯦꯡꯗꯦ ꯃꯤꯒꯁꯦ ꯍꯥꯠꯇꯧ ꯃꯥꯟꯗ꯭ꯔꯣ ꯂꯥꯎ ꯆꯪꯉꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯒꯅꯦ ꯄꯨꯟꯁꯤꯟꯅꯕ ꯌꯥꯄꯣꯟꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯃꯈꯣꯏꯅ ꯆꯪꯈꯤꯕꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤꯕ ꯄꯤꯌꯥꯏꯅꯨꯗꯨ ꯁꯨꯝ ꯆꯦꯞꯊꯔꯛꯄꯗ ꯗꯥꯔꯤꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯏ ꯑꯌꯣꯃ ꯅꯤꯡꯒꯣꯡꯒ ꯂꯣꯏ ꯀꯥꯏꯔ ꯃꯥꯜꯂꯤꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯊꯑꯣꯏꯀꯤ ꯂꯩꯅꯕꯁꯨ ꯃꯥꯜꯂꯤ ꯃꯪꯒꯣꯜꯁꯤ ꯊꯣꯛꯂꯒ ꯀꯦꯟꯅꯗꯅ ꯃꯈꯨꯠꯄꯨ ꯄꯥꯏꯅꯕꯋꯣ ꯃꯃꯥꯏꯕꯨ ꯁꯤꯛꯅꯕꯋꯣ ꯌꯦꯡꯅꯤꯡꯗꯕꯅ ꯑꯣꯔꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯈꯪꯗꯦꯃꯤ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯦꯕ ꯏꯃꯨꯡꯗꯒꯤ ꯃꯃꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯗꯥꯔꯤ ꯃꯈꯥꯗꯨꯗ ꯐꯝꯂꯒ ꯊꯪꯅꯕ ꯌꯨꯝꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤꯕꯗꯨ ꯎꯔꯝꯃꯤ ꯍꯥꯏ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯗꯥꯔꯤ ꯃꯈꯥꯗꯨꯗ ꯐꯝꯂꯒ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯤꯕꯗꯨꯕꯣ ꯀꯩ ꯊꯕꯛ ꯑꯅꯧꯕ ꯄꯥꯏꯔꯒꯦ ꯑꯁꯤꯃꯨꯛ ꯊꯣꯛꯂꯛꯅꯤ ꯇꯥꯟ ꯀꯥꯏꯕꯤꯁꯦ ꯅꯤꯡꯒꯣꯡꯁꯤꯁꯨ ꯅꯥꯕꯅ ꯇꯞꯅ ꯑꯝꯇ ꯍꯧꯒꯠꯀꯦ ꯑꯩ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯨꯖꯤꯜꯂꯒ ꯇꯥꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯗꯤ ꯍꯩ ꯄꯥꯏꯊꯛꯄꯤ ꯑꯔꯤꯕꯤ ꯅꯌꯨꯝꯄꯥꯟ ꯈꯪꯗꯕꯤ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ ꯃꯁꯤꯕꯨ ꯃꯅꯥꯁꯨ ꯄꯪꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯁꯦ ꯏꯃꯥ ꯀꯔꯤꯅꯣ ꯈꯠꯅꯕ ꯍꯧꯔꯛꯏꯁꯤꯕꯣ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯅꯣꯡꯃꯒꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯖꯗ꯭ꯔꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯁꯨ ꯌꯦꯡꯁꯤꯟꯈꯤꯕꯁꯤꯅ ꯑꯩꯗꯤ ꯌꯨꯝꯁꯤꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯔꯨꯗꯣꯔꯤꯕ꯭ꯔꯣ ꯅꯪꯒꯨꯝꯕ ꯂꯩꯃꯨꯁꯤꯡꯗꯨꯒ ꯄꯨꯟꯅ ꯏꯃꯥ ꯏꯃꯨꯡꯗ ꯉꯥꯡꯕꯅꯤ ꯃꯄꯥꯟꯁꯤꯗꯤ ꯉꯥꯡꯒꯅꯨ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯥꯟꯈꯤꯅꯤ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯁꯣꯅꯣ ꯆꯨꯕꯗꯣ ꯇꯧꯔꯛꯀꯅꯨ ꯀꯔꯤ
ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯁꯨ ꯁꯣꯅꯣ ꯁꯨꯕ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯏꯕꯦꯝꯃ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯏꯊꯟꯇ ꯏꯀꯥꯏꯕꯤꯔꯦꯅꯦ ꯑꯩꯅ ꯑꯣꯏꯅ ꯈꯔꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛꯇꯨ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯣ ꯍꯥꯟꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯝꯕꯁꯨꯅꯦ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯅꯤ ꯃꯤꯅꯁꯨ ꯊꯥꯖꯕꯤꯔꯣꯏ ꯑꯩꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯗ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯅ ꯍꯦꯟꯅ ꯄꯛꯆꯗ꯭ꯔꯣ ꯍꯩ ꯑꯩꯅ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯔꯣꯏꯗꯧꯕꯅꯤꯅꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯔꯛꯄꯅ ꯍꯥꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯟꯅꯈꯤꯕꯒꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨ ꯅꯌꯥ ꯀꯨꯝꯂꯒ ꯇꯣꯛꯀꯅꯤ ꯑꯔꯦꯝꯕꯗꯅꯦ ꯅꯣꯡꯃ ꯈꯨꯊꯤꯕ ꯅꯪꯂꯀꯥꯟꯗ ꯈꯪꯗꯧꯅꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯕꯒꯤ ꯐꯔꯤꯕꯅꯤꯅ ꯑꯣꯏꯗꯤ ꯀꯩꯁꯨꯝ ꯇꯧꯖꯔꯣꯏꯌꯦ ꯀꯅꯥ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯛꯇꯣꯏꯕ ꯑꯩꯅ ꯃꯈꯣꯏ ꯌꯦꯡꯁꯤꯟꯕꯗꯤ ꯌꯥꯏ ꯃꯣꯏꯅ ꯑꯩ ꯌꯦꯡꯁꯤꯜꯂꯛꯄꯗꯤ ꯌꯥꯗꯦ ꯍꯦꯛ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯛꯑꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯥꯖꯤꯟꯒꯗꯕꯅꯤ ꯑꯁ ꯁꯤꯒꯤ ꯏꯃꯥ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤꯁꯤꯒ ꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯑꯩꯁꯤꯁꯨ ꯉꯥꯎꯔꯕꯅꯦ ꯑꯩꯗꯤ ꯏꯃꯨꯡ ꯆꯪꯖꯈ꯭ꯔꯒꯦ ꯍꯥꯏ ꯆꯪꯈꯤꯅꯨꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯈꯤꯁꯤ ꯂꯥꯎꯅꯦ ꯃꯔꯝꯁꯦ ꯁꯤꯅꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯁꯦ ꯁꯛꯇꯥ ꯑꯁꯤꯒꯁꯨ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯌꯦꯡꯂꯒ ꯀꯂꯛꯇꯅꯒꯁꯨ ꯇꯧꯔꯤ ꯃꯄꯨꯟꯁꯤꯒꯤ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯐꯪꯗ꯭ꯔꯕꯅꯤꯅ ꯏꯃꯥ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯗ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯀꯣ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯕꯁꯦ ꯌꯥꯕꯅꯤ ꯍꯦꯛꯇ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯛꯀꯅꯤꯕ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯅꯤꯅ ꯊꯃꯣꯏꯗꯒ ꯊꯨꯛ ꯂꯥꯎꯅ ꯄꯥꯜꯂꯝꯒꯅꯤ ꯄꯥꯟꯗ꯭ꯔꯣ ꯃꯋꯥꯒꯁꯨ ꯅꯥꯏꯅꯤꯡꯂꯤ ꯃꯥꯜꯂꯤꯅ ꯇꯧꯔꯤꯁꯦ ꯆꯍꯤꯗꯤ ꯑꯩꯒꯕꯨ ꯃꯥꯟꯅꯔꯝꯕꯅꯤ ꯍꯦꯔꯦ ꯏꯃꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯦ ꯃꯤ 50 ꯍꯦꯜꯂꯛꯇ ꯉꯥꯏꯔꯤ ꯀꯩꯅꯣ ꯑꯗꯨꯒ ꯃꯥꯟꯅꯔꯝꯃꯅꯤ ꯀꯥꯏꯅꯒꯁꯨ ꯅꯍꯥ ꯑꯣꯏꯅꯤꯡꯉꯤ ꯃꯥꯜꯂꯦ ꯁꯛꯇꯥꯁꯤꯒ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯌꯥꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯤꯌꯥꯏꯅꯨ ꯆꯥꯛꯀ ꯇꯣꯛꯂꯒ ꯊꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯔꯤ ꯃꯀꯣꯛ ꯑꯆꯧꯕꯤ ꯂꯥꯏꯃꯨꯗꯨꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯅꯪꯅ ꯈꯔ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯕꯁꯦ ꯍꯩꯌꯦꯅ ꯑꯩꯅ ꯑꯃꯨꯛ ꯀꯧꯔꯛꯏꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯊꯕꯛ ꯄꯤꯕ ꯍꯧꯔꯅꯤ ꯑꯩꯅ ꯑꯁ ꯃꯥꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯄꯤꯔꯛꯇꯧꯔ ꯃꯥꯜꯂꯤꯅꯦ ꯅꯍꯥꯟꯃꯨꯛꯁꯨꯅꯤ ꯆꯥꯏꯁꯤꯟꯅ ꯊꯨꯝꯃꯛꯄꯒꯤ ꯂꯥꯏꯕꯛꯁꯦ ꯇꯣꯡꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤꯀꯣ ꯍꯟꯗꯛꯅ ꯀꯔꯤꯅ ꯑꯃꯨꯛ ꯊꯨꯝꯃꯛꯇꯣꯏꯖꯥꯠꯅꯣ ꯈꯪꯗ꯭ꯔꯤ ꯑꯣꯖꯥ ꯃꯥꯏꯕꯤꯒꯤ ꯊꯕꯛꯁꯤꯗꯤ ꯇꯟꯕ ꯉꯥꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯍꯩ ꯇꯟꯕ ꯌꯥꯗꯦ ꯃꯁꯤ ꯋꯥꯒꯁꯨ ꯄꯦꯠꯇꯅ ꯇꯧꯔꯤ ꯅꯀꯣꯛꯇꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯍꯜꯂꯨꯔꯥ ꯍꯥ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯇꯧ ꯑꯇꯩꯗꯤꯅꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯦ ꯃꯁꯤꯗ ꯅꯪꯅ ꯋꯥ ꯄꯦꯠꯄꯒꯤ ꯑꯃꯨꯛ ꯃꯊꯧ ꯇꯥꯗꯦ ꯑꯩꯕꯨꯗꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤꯅꯦ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯕꯁꯨ ꯌꯥꯎꯈꯤꯗꯦ ꯃꯈꯣꯏꯗꯅꯕꯨ ꯑꯩꯉꯣꯟꯗ ꯑꯄꯥꯏ ꯄꯨꯅ ꯈꯔ ꯂꯪꯁꯤꯜꯂꯛꯄꯩ ꯋꯥꯅꯤ ꯍꯟꯗꯛ ꯃꯣꯏꯅ ꯂꯪꯂꯛꯂꯤ ꯄꯣꯠꯇꯣ ꯅꯪꯅ ꯑꯃꯨꯛ ꯄꯥꯏꯔꯒ ꯂꯪꯁꯤꯟꯒꯗꯕ ꯈꯪꯉꯦꯗꯅ ꯃꯗꯨꯗ ꯅꯪꯒꯤ ꯃꯒꯨꯟꯗꯣ ꯍꯦꯟꯒꯠꯀꯗꯣꯔꯤꯕꯅꯤ ꯑꯩꯅꯁꯨ ꯂꯨꯅ ꯇꯧꯕ ꯍꯦꯟꯗꯧꯔꯤꯅꯤ ꯄꯤꯌꯥꯏꯅꯨꯗꯨ ꯂꯩꯃꯨ ꯀꯣꯛꯆꯥꯎꯕꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯌꯨꯝꯊꯪꯅꯕ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯅꯨꯄꯥ ꯍꯨꯔꯥꯟꯕꯒ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯏꯕꯥꯅꯤꯕꯨ ꯊꯣꯛꯂꯒ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯣ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟꯒ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯡꯖꯔꯤ ꯌꯦꯟ ꯍꯨꯔꯗꯤ ꯃꯈꯣꯜ ꯇꯥꯅꯤꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯜ ꯑꯝꯇ ꯇꯥꯗꯦꯁꯦ ꯑꯁ ꯃꯈꯣꯜ ꯇꯥꯗꯦꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯁꯦ ꯍꯥꯏꯔꯣ ꯍꯥꯠꯇꯣꯛꯑꯝꯃꯗꯤ ꯂꯥꯛꯑꯣꯁꯦ ꯅꯪꯒꯤ ꯆꯩꯇꯨꯞꯇꯣ ꯄꯥꯏꯔꯣ ꯑꯝꯇ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯃꯥꯡ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯇꯞꯅ ꯂꯥꯛꯏ ꯅꯨꯄꯥꯗꯨꯅ ꯃꯃꯥꯡ ꯊꯥꯅ ꯆꯩꯇꯨꯞꯇꯨ ꯄꯥꯏꯔꯒ ꯆꯠꯂꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠꯇꯨ ꯌꯥꯜꯂꯒ ꯇꯞꯅ ꯏꯟꯅꯩ ꯌꯦꯡꯒꯣꯟꯗ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯀꯩꯁꯨ ꯇꯧꯔꯝꯗꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯌꯦꯟꯁꯤꯗꯤ ꯃꯁꯤꯕꯨꯝꯇ ꯂꯦꯡꯗꯦꯅꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯤꯅꯦ ꯀꯔꯥꯏꯗꯒꯤꯅꯣ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯅ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯑꯁꯣꯝꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯋꯥꯄꯜ ꯃꯈꯣꯡꯁꯤꯗ ꯃꯤ ꯑꯃ ꯐꯝꯂꯒ ꯂꯩꯕꯗꯧ ꯇꯧꯏ ꯃꯅꯥꯛꯇ ꯀꯔꯤꯅꯣ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯗꯒꯤ ꯄꯣꯠ ꯑꯃ ꯍꯨꯔꯥꯜꯂꯒ ꯌꯦꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯂꯥꯛꯑꯣ ꯁꯝꯕꯜꯁꯦ ꯇꯞꯅ ꯀꯥꯟꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯆꯩꯇꯨꯞꯇꯨꯅꯅꯦ ꯍꯦꯛꯇ ꯀꯥꯟꯊꯧꯀꯣ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯝꯕꯜꯗꯨ ꯇꯞꯅ ꯀꯥꯜꯂꯒ ꯄꯤꯌꯥꯏꯅꯨꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯐꯝꯗꯨꯗ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤꯗ ꯆꯪꯂꯛꯏ ꯁꯣꯝꯗ ꯄꯤꯌꯥꯏꯅꯨꯗꯤ ꯂꯩꯃꯨ ꯀꯣꯛꯆꯥꯎꯕꯤꯗꯨꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯇꯨꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯍꯨꯝꯒ ꯑꯝꯇ ꯈꯪꯂꯝꯗꯦ ꯃꯥꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯨꯡꯗꯒꯤ ꯈꯪꯍꯧꯗꯅ ꯃꯅꯪꯒꯟ ꯑꯗꯨꯗ ꯆꯩꯇꯨꯞꯅ ꯇꯨꯞ ꯂꯥꯎꯅ ꯀꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗ ꯄꯤꯌꯥꯏꯅꯨ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯂꯩꯕꯥꯛꯇꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯆꯩꯅꯥꯗꯨ ꯈꯪꯂꯝꯃꯤ ꯂꯩꯃꯨꯗꯨꯁꯨ
ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯃꯤ ꯆꯪꯂꯛꯄꯗꯨꯗ ꯈꯪꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯆꯩꯇꯨꯞꯇꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯀꯟꯁꯤꯜꯂꯛꯏ, ꯅꯨꯄꯤꯗꯨꯁꯨ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯁꯤꯜꯂꯛꯏ꯫ ꯍꯨꯔꯥꯟꯕ ꯐꯥꯔꯕꯅꯦ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯣ ꯀꯔꯤꯅꯣ ꯁꯥ ꯁꯟꯅ ꯐꯨꯕꯗꯧꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯐꯨꯔꯛꯏꯕꯁꯤꯕꯣ? ꯍꯣꯏ ꯃꯥ, ꯑꯩ ꯂꯥꯟꯖꯔꯦ. ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯌꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯄꯤꯌꯥꯏꯅꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯗ ꯐꯖꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯈꯩ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯈꯣꯏꯁꯨ ꯆꯠꯍꯧꯔꯁꯤ ꯍꯥꯏꯅ ꯁꯝꯕꯜꯗꯨ ꯀꯥꯜꯂꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯄꯤꯌꯥꯏꯅꯨꯗꯤ ꯆꯩꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯜꯂꯝꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯄꯤꯌꯥꯏꯅꯨꯗꯨ ꯋꯥꯈꯜ ꯑꯃꯨꯛꯁꯨ ꯆꯣꯏꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯇꯨꯃꯤꯟꯅ ꯂꯥꯏ ꯁꯥꯟꯅꯔꯤꯀꯥꯟꯗ ꯈꯪꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜꯗꯨ ꯑꯃꯨꯛ ꯃꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯐꯨꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯎꯔꯨꯕ ꯂꯩꯇꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯁꯨ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯛꯄꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯁꯣꯏꯃꯤꯗꯨ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯐꯠꯇꯕ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯕꯤ ꯂꯥꯏ ꯁꯥꯟꯅꯕꯤ ꯄꯤꯌꯥꯏꯅꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯃꯁꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯨꯕꯁꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯁꯤꯡꯗꯨꯒꯤ ꯃꯍꯩ ꯐꯪꯂꯕꯅꯤ ꯈꯟꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯆꯣꯏꯔꯤꯕ ꯄꯤꯌꯥꯏꯅꯨꯗꯨꯕꯨ ꯆꯥꯅꯕ ꯈꯔꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯀꯂꯛ ꯄꯦꯟꯅꯗꯨꯅ ꯇꯤꯟ ꯁꯤꯠꯄꯁꯨ ꯌꯥꯎꯔꯝꯃꯤ꯫